National Highway 37 Imphal-Jiri Lambi NH-37 na Ningthina Lambi Sembidabagi Meeyam na Khongjang Chansinkhre. Purgi amat tangairaba puksak lambi ama oiriba National Highway number 37 Imphal-Jiri Lambi Sembidabagi thabak pairiba NH-37 gi thawongda penadraba lambi paring sigi nak yetta khundariba Meeyam na ngasisu lambi paring asi thingduna Khongjang Chansinkhre. Ngasi ayuk pung mapan rom taba matamda lambi paring sigi pasoi police station gi manung sanba khombongda maikai adong gi Meeyam na lambi paring asida uwa phaijinduna amadi lambi da mai thaduna lambi thingbagi Khongjang Chansinkhre. Khongjang aduna maram oiraga lambi paring aduda lakpa makal kaya gi gari lambi da panduna lainaki tungda police ki kangbu laktuna Meeyam gi irang adu laksina ba hotna ki hairi. Khongjang Chansinkhre kumbom maikai gi khunja singna phongdor khibada NH-37 na lambi sembagi thabak chathabada matam lobuna maram oiraga khunja sing awaba mayoknare. Lambi paring ase hojik fawba koilas thadabana maram oiraga lambi gi nak yeta leiriba khunja sing lambi da tholaktuna uful waifulna leiba yadre. Hiram masigi matangda NH-37 gi makok thongbasing unaduna wari sanaba khunja singna chatluba matamda NH-37 gi makok thongba official sing unahalaktabagi mayokta khoisawnaraba Meeyamna lambi thingbagi Khongjang asi Chansinkhibani hairi. Ningsing bayai tha asigi kungani pangi numidang dasu pasoi gi Meeyamna lambi semba matam chana loisinde Meeyamda awaba pi haiduna pasoi HBS sekon mapada lambi thingbagi Khongjang Chansinkhre laikhrabani.